Governor Anusuya Uikena Chayolamagi Manungda Manipur Legislative Assembly gi akhanaba mifam ama famlagani haina thazaba pirakre haina Khwairamban Kaithil Joint Coordinating Committee na phongdorakli. Moredagi Kuki militant sing mapung fana takthoknabagi pandamda ahenba Manipur ki state force sing thazan bahokrai. Adubu Technopol da Kuki nupi singna lambi thatpadagi More yokshinba ngamdana leithri. Kuki militant singna Phagaw Chow Ikai Mamang amadi Tera Khongsang dida ngasisu bom amadi nongmai kapsalakrai. Midop singdagi kiraga cheloi sirabasu isagi lam ngaklaga sigani haina Kunja singna phongdorakli. Manipur ki Chief Minister ki maramda maram chadaba wafam thamki haiba wahouda lamda masigi sanaroi amadi ko sing yauna mafam kayada Mizoram ki Chief Minister Joram Thanga ki mitam mai thakrai. Prime Minister Narendra Modi amadi Union Home Minister Amit Shah na Manipur ki irang asi loishinbagi mahutta tumduna leire haina National Students Union of India na maral sirakli. Mass rally against Kuki narco terrorism haiba kholauda kokomi na sinduna hayeng pangthokadariba miyam ki achoba khongchata mipum khudimag na saruk yabinaba loop asigi maikai digi pauzelakli. Amasung malem pumbada pangthok na bagok ngasi Manipur da so One Life One Liver haiba team da World Hepatitis Day gi thoram pangthokrai.